ꯑꯉꯥꯡ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯄꯣꯠ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯁꯤ ꯃꯁꯤ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯅꯤꯡꯗꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗꯐꯥꯎ ꯅꯝꯗꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯉꯥꯡꯗꯨꯅ ꯉꯝꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯥꯝꯂꯕꯗꯤ ꯃꯁꯤ ꯂꯩꯕꯤꯌꯨ ꯑꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯟꯅꯃꯛ ꯍꯦꯛ ꯃꯔꯩ ꯇꯧꯔꯒꯅꯤ ꯑꯉꯥꯡꯗꯣ꯫ ꯑꯄꯥꯝ ꯄꯥꯝꯗꯕ ꯈꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯕꯗꯤ ꯃꯗꯨ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯃꯔꯩ ꯇꯧꯔꯒ ꯀꯞ ꯂꯥꯎ ꯇꯧꯔꯁꯨ ꯃꯗꯨ ꯀꯥꯟꯅꯗ꯭ꯔꯕ ꯅꯤꯡꯉꯥꯏ ꯑꯃꯒꯨꯝ ꯑꯣꯏꯅ ꯇꯥꯔꯒ ꯇꯣꯛꯂꯒꯗꯕꯅꯤ꯫ ꯃꯤꯀꯨꯞꯇꯨꯗꯁꯨ ꯄꯨꯝꯍꯦꯟ ꯃꯃꯥꯅ ꯀꯞ ꯂꯥꯎ ꯇꯧꯗꯨꯅ ꯑꯁꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯆꯩꯉꯥꯡ ꯇꯧꯁꯤꯜꯂꯛꯂꯒ ꯑꯗꯨꯃꯛ ꯇꯣꯛꯂꯒꯅꯤ꯫ ꯄꯥꯔꯤꯒ ꯀꯣꯜ ꯀꯛꯅꯈꯤꯗꯨꯅ ꯄꯨꯝꯍꯦꯟꯕꯗꯨ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠ ꯈꯨꯗꯨꯝꯗꯨ ꯇꯥꯁꯤꯜꯂꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯛꯏ꯫ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯂꯛꯄꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯑꯩꯕꯨ ꯂꯥꯏꯅ ꯁꯥꯟꯅꯕ, ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯇꯧꯉꯝꯕꯤ, ꯃꯤꯊꯤꯟꯒꯥꯏꯒꯤ ꯃꯇꯧ ꯎꯠꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯑꯩꯕꯨ ꯍꯣꯠꯅꯕ꯫ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯑꯩꯁꯨ ꯐꯔꯗꯤ ꯌꯥꯝ ꯆꯝꯕꯅꯤ, ꯌꯥꯝ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯕꯨ ꯐꯠꯇꯅꯕ ꯂꯥꯡ ꯊꯥꯛꯂꯛꯇꯕꯅꯤꯅ ꯅꯪ ꯄꯨꯝꯍꯦꯟꯕ ꯃꯈꯨꯠ ꯈꯨꯗꯨꯝꯗꯨꯅ ꯃꯊꯟꯇ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯊꯥꯖꯤꯟꯖꯗꯨꯅ ꯈꯥꯡꯂꯒ ꯂꯩꯔꯛꯏ꯫ ꯁꯦꯀꯦꯟ ꯑꯃ ꯑꯅꯤꯗꯤ ꯇꯨꯃꯤꯟ ꯂꯩꯔꯝꯂ ꯃꯇꯨꯡ ꯃꯍꯥꯛ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯏ꯫ ꯔꯨꯝꯒꯤ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯌꯣꯜ ꯁꯅꯥꯅ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯄꯨꯝꯍꯦꯟꯕꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯥꯅ ꯇꯧꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯣꯏꯅ ꯂꯦꯞꯂꯒ ꯑꯣꯏꯅ ꯇꯨꯃꯤꯟ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯞ ꯇꯧꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯈꯠꯄ ꯉꯝꯗ ꯄꯨꯝꯍꯦꯟꯕꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯥꯡꯃꯛꯇꯗ ꯈꯝꯕ꯭ꯔꯥꯡꯗꯅ ꯂꯦꯞꯇꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯈꯥꯅ꯫ ꯃꯇꯧꯗꯨ ꯈꯪꯕꯅ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯒ ꯄꯨꯝꯍꯦꯟꯕꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯄꯣꯛꯈꯤꯕꯒꯨm ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯐꯥꯗꯅ ꯄꯨꯝꯍꯦꯟꯕꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯊꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯇꯧꯉꯝꯕꯤ, ꯑꯐꯥꯎꯕꯤ, ꯃꯤꯊꯤꯟꯒꯥꯏ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯛꯏ꯫ ꯅꯥꯃꯟꯈꯤꯕꯅ ꯃꯄꯤꯁꯨ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯄꯨꯝꯕꯗꯨ ꯄꯨꯝꯍꯦꯟꯕ ꯍꯟꯅ ꯌꯦꯡꯗꯅ ꯅꯪ ꯀꯌꯥꯝ ꯐꯥꯎꯒꯦ? ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯛ ꯇꯧꯉꯝꯕꯤ ꯑꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯅꯪ ꯀꯩꯅ ꯍꯥꯏꯅ ꯈꯟꯒꯦ? ꯑꯩꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯐꯥꯒꯤꯔꯩꯁꯦ ꯅꯪꯒꯤ ꯐꯥꯒꯤ ꯁꯥꯟꯅꯕꯝꯂ? ꯍꯥꯏꯌꯨ ꯇꯧꯉꯝꯕꯤ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯀꯥꯡꯊꯣꯔꯛꯇꯦ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯃꯌꯣꯜ ꯁꯅꯥ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧꯗꯨ ꯈꯛ ꯑꯣꯏꯅ ꯎꯠꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯗꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈꯤꯕꯗꯣ ꯍꯦꯃꯟꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯛ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ, ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯅꯤ ꯅꯪꯒꯤ ꯃꯤꯁꯦ꯫ ꯃꯌꯣꯜ ꯁꯅꯥ ꯇꯞꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯟꯗꯛꯃꯨꯛꯇꯤ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯗꯥꯍꯦ꯫ ꯅꯨꯡꯁꯤꯕ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅꯗꯤ ꯀꯌꯥ ꯑꯁꯨꯛ ꯇꯨꯀꯠꯆꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯅꯪꯅ ꯂꯝꯁꯤꯡꯗꯨꯗ ꯈꯟꯕ ꯉꯝꯕ꯭ꯔꯣ? ꯃꯌꯣꯜ ꯁꯅꯥ ꯈꯨꯝꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯛꯂꯤꯕ ꯅꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯗꯤ ꯅꯪꯕꯨ ꯍꯪꯒꯣꯏꯕ ꯄꯣꯛꯂꯤ꯫ ꯅꯪꯕꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞꯁꯤꯗ ꯍꯥꯠꯇꯨꯅ ꯊꯋꯥꯏ ꯂꯧꯕ ꯐꯥꯎꯕ ꯉꯝꯒꯗꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯥꯍꯦꯟ ꯍꯥꯏꯕꯤꯒꯦ, ꯁꯤꯃꯗꯤ ꯁꯦꯡ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧ, ꯅꯪꯒꯤ ꯐꯠꯇꯕꯒꯤ ꯂꯧꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯤ ꯅꯅꯤꯡ ꯈꯔ ꯃꯈꯩꯗꯤ ꯊꯨꯡꯂꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯀꯔꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯅꯤ, ꯅꯁꯥꯅ ꯈꯪꯖꯒꯅꯤ꯫ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯥꯔꯤ, ꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯝ꯫ ꯀꯩꯁꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯝꯍꯦꯟꯕꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯐꯪꯈꯤꯕ ꯊꯣꯛꯂꯕꯁꯨ
ꯃꯐꯝꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯐꯪꯂꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯁꯤꯁꯤꯡꯁꯦ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯤ ꯗꯥꯏꯍꯦꯟ ꯄ꯭ꯂꯤꯖ ꯂꯦꯞꯄꯨ ꯑꯩꯕꯨ ꯆꯩꯕ ꯂꯦꯞꯄꯨ ꯈꯨꯗꯤꯡꯃꯛ ꯏꯁꯥꯅ ꯌꯥꯔꯦ ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯂꯣꯏꯅꯕꯤꯗꯕ ꯑꯩ ꯏꯁꯥꯅ ꯂꯣꯏꯅ ꯌꯥꯖꯔꯦ ꯑꯗꯨꯕꯨ ꯂꯦꯞꯄꯨ ꯑꯩꯕꯨ ꯆꯩꯕꯁꯤꯗꯤ ꯂꯦꯞꯄꯨ ꯄꯨꯝꯍꯦꯟꯕ ꯃꯌꯣꯟ ꯁꯅꯥꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯒ ꯅꯁꯥꯅ ꯈꯪꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯀꯅꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯪꯅ ꯃꯔꯩ ꯇꯧꯔꯛꯀꯗꯕꯅꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯍꯥꯏꯅꯍꯜꯂꯛꯀꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪꯒꯤ ꯃꯤꯀꯨꯞ ꯑꯃꯈꯛꯀꯤ ꯑꯣꯏꯅ ꯐꯥꯎꯕ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯂꯣꯏꯅꯅꯤꯡꯗꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯅꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯅꯪꯅ ꯂꯣꯏꯅ ꯁꯤꯜꯂꯛꯀꯗꯕꯅꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯃꯊꯣꯡ ꯈꯪꯗ ꯀꯥꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯃꯌꯣꯜ ꯁꯅꯥꯗꯨ ꯄꯨꯝꯍꯦꯟꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯊꯣꯡ ꯈꯪꯗ ꯃꯄꯤꯗꯨ ꯇꯥꯔꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯅ ꯀꯞꯂꯛꯂꯦ ꯄꯨꯛꯅꯤꯡꯗꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯆꯔꯛꯄ ꯃꯥꯜꯂꯤ ꯃꯇꯧꯗꯨ ꯀꯞꯅ ꯀꯞꯅ ꯁꯣꯟꯖꯩ ꯅꯨꯡꯁꯤꯕꯕꯨ ꯏꯔꯥꯜ ꯑꯣꯏꯍꯟꯕꯗꯤ ꯌꯥꯔꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯈꯪꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯃꯤꯊꯤꯟꯒꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯅꯨ ꯑꯩ ꯇꯧꯉꯝꯕꯤ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯪꯅꯦ ꯗꯥꯍꯦꯟ ꯃꯌꯣꯜ ꯁꯅꯥꯒꯤ ꯊꯃꯣꯏꯗ ꯄꯨꯝꯍꯦꯟꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃ ꯂꯣꯟꯅ ꯇꯥꯔꯛꯄꯁꯤ ꯀꯨꯏꯔꯦ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯂꯣꯟꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ ꯂꯣꯟꯅꯒ ꯅꯠꯇꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯍꯥꯏꯅ ꯆꯤꯟꯅ ꯐꯣꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯇꯅ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯂꯔꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯌꯣꯜ ꯁꯅꯥ ꯁꯥꯊꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯑꯀꯥꯏꯕ ꯂꯤꯛꯂꯤꯒꯨꯝ ꯃꯆꯦ ꯇꯥꯅ ꯀꯥꯏꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯏ ꯂꯨꯁꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯐꯝ ꯑꯃꯒ ꯏꯔꯣꯏꯅꯕ ꯈꯣꯟꯖꯦꯜꯗ ꯄꯥꯔꯤ ꯁꯛꯁꯦꯁꯇꯤ ꯑꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯣꯏꯈ꯭ꯔꯦ ꯂꯨꯁꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯃꯗꯨꯗ ꯅꯠꯇ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯇꯥꯔꯛꯂꯤ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯐꯔꯦꯗ ꯌꯥꯔꯦꯗ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯈꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯈꯟꯖꯕꯁꯨ ꯄꯥꯔꯤ ꯃꯥꯁꯨ ꯂꯨꯁꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯗꯨꯅ ꯂꯨꯁꯤ ꯑꯗꯨꯝ ꯇꯧꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯈꯟꯖꯤꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯠꯇꯒꯤ ꯄꯤꯒ ꯇꯥꯗꯨꯅ ꯇꯧꯔꯤꯁꯤꯕꯣ ꯇꯧꯒꯅꯨ ꯑꯗꯨꯝꯅ ꯂꯨꯁꯤꯗꯣ ꯍꯩꯅꯤꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛꯅ ꯃꯥꯏꯊꯣꯡꯗꯨꯗ ꯅꯝꯗꯨꯅ ꯃꯣꯃꯣꯟ ꯑꯃꯨꯛꯈꯛ ꯅꯣꯛꯈꯤ ꯑꯗꯨꯒ ꯐꯔꯤ ꯑꯩ ꯀꯞꯄ ꯅꯠꯇꯦ ꯍꯔꯥꯎꯕꯒꯤ ꯑꯅꯤꯡꯕ ꯃꯊꯨꯡꯕꯒꯤ ꯇꯥꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯄꯤꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯤ ꯅꯠꯇꯦ ꯂꯨꯁꯤ ꯄꯥꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯔꯦ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯄꯥꯔꯤꯅ ꯂꯨꯁꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯒꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯄꯥꯔꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯤꯔꯁꯨ ꯏꯪꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯅ ꯁꯤꯕ ꯉꯝꯂꯅꯤ ꯑꯩ ꯁꯣꯏꯗꯅ ꯉꯝꯂꯅꯤ ꯄꯥꯔꯤ ꯂꯨꯁꯤꯗꯨ ꯃꯄꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯃꯤꯅꯣꯛꯁꯨ ꯑꯗꯨꯃꯛ ꯇꯝꯃꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯤꯀꯨꯞ ꯈꯔꯗꯨꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯂꯥꯝꯁꯤꯜꯂꯒ ꯈꯪꯂꯨꯕ ꯉꯝꯗꯦ ꯃꯇꯧꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯨꯁꯤꯒꯤ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯗꯣ ꯁꯥꯎꯈꯤꯕ꯭ꯔꯥ ꯃꯥ ꯌꯥꯝ ꯁꯥꯎꯈꯤꯕ꯭ꯔꯥ ꯄꯥꯔꯤꯅ ꯁꯥꯎꯈꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯌꯨꯛꯇꯣ ꯑꯗꯨꯗ ꯃꯥ ꯌꯥꯝ ꯁꯥꯎꯈꯤ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯉꯤ ꯃꯥ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯆꯤꯡꯅꯕ ꯃꯥꯜꯂꯤ ꯂꯨꯁꯤꯅ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯅꯪ ꯆꯤꯟꯅꯅꯤ ꯊꯣꯛꯄꯤꯒꯅꯨ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯤꯒꯅꯨꯀꯣ ꯄ꯭ꯂꯤꯖ ꯄꯥꯔꯤ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯨꯅ ꯈꯟꯕ ꯑꯣꯏꯔꯒꯗꯤ ꯆꯤꯟꯅꯅꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯤꯒꯅꯨ ꯄꯥꯔꯤ ꯂꯨꯁꯤꯗ ꯊꯥꯖꯕ ꯄꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯂꯨꯁꯤ ꯀꯩꯁꯨꯝꯇ ꯈꯟꯒꯅꯨ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ ꯑꯩ ꯉꯥꯛꯀꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯤꯡꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯉꯥꯛꯅ ꯆꯠꯀꯅꯤ ꯂꯨꯁꯤ ꯅꯣꯛꯐꯦꯠ ꯈꯛ ꯇꯧꯏ ꯄꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯗꯣ
luhongo haibada yagadaba mande magi mawngdo aina sum khanbada Lucina taha taha kaigino pari duni no yadi madu yadi pari malong daba yadi hayo nangna khrasu themo mabu luhong daba pari hayo thembagidi themni soiduna adubu nangna su khanglibaduni pumhenbagi pukning wakhalgi maroldo ningkhrabadi hongdaba malai haibado masidani wari seina pari madu singdu phana oiduna suyade malu hongdabdi suya yaroi Lucy nangdi maga saluna thainadagi tinarakpani childhood friend aduna pari nangna hayo phasana themo pumhenbabo aduga luhongnaba hayo luhongba yaw yadaba yaroi haina hayo nangna haibiyo pari please asimataga nangina phamdagi hainizagi asimatanga aina konda haisagi Lucy ki matau amadi puksel adubu yamunna manung khutna pari na yenglai matau do nungai tabu supoi pari taplapna Lucy ai nang nai bu loina tari tagani ne hoi haige themge soidana su yange luhombu do aduni sibatang ka yan bi mana luhong ki baga ai laukrage noi khuding makta kisu laukrage haine soi khane pari Lucy da mid yeng do khangtam tham lei aduga kaino Lucy nang haidu ba as adu mo wado haigado kaino kaida nang na mangi doise kaida do Lucy masado itaw adu magtaw na khangde aiso ai khangde pari Lucy nangi thamoi du da pharong gada basing do ai khara makai do irabasu khangi nangna kari khalam gani thamoi manung du da kari pharong gani haiba tubo phanoi du nasu nang kathok pangambagi thongna do nangode yauri padugi thongna du leina yauna kaida kadai do nangna lotuna legadaba chengadawriba Lucy khumlakte tumi leiki nangna pira thangsilakle milu animak tudi Lucy nangadum na sontagano hanagum thongna leina wahayuba nganguba nangi thamoi sontaba mataw si uraga aikoi loina tangona ira langzarabako tangi punsida pukning wakhalde hena wana boina silabagom khale pokle pukning wakhal sida aduna madugi matau tu tawgano utkana Lucy pari ai thamoi kansinba tamlurabani adubu kaigino kasi aina asukiyamna thamoi sinau tharakliba so tharakliba si karigino pari haifam tawpam khangdaba masak mawong amada tumilai Lucy makha tarakli nungshiraroi nungsiba utoklaroi khana ai khanglaga laklabani adubu tasik mana inagdagi laukragani haibasi khanglakpa mikupsida ai mi pai thamoi sina mabu kauba gumsu tawri si kaigino pari masi kaigino Lucy do wa khara to haira matung kapthorakli pari Lucy bu ikai hangoi batauda kappathemi mapi du phawba taithokpi duna Lucy kapka nangna pumhen babu sengna nungsi baduna khudimuk singse loina kathokpani haibasi khangli isor mana aduna nang wagano ba Lucy ngak tudi mapi du thengmangamda aduma kaplaga leiri pari so dumaklai Lucy da yeng kappada suthiamlaga nangna sum thamoi sonharakani haiba khanglamlabani ai nangi mateng to haro yaramdraga suphabani adubu nangna haizaman badugi ayakibani adu khauzik nangna utliba masak mawong sidi Lucy ai hoini yam nungairaktre Lucy do makhutuna mapi do phatphat taithoknaba laknarai aduga kaisu tawdaba muksaraduna pari nungsibagi masase kanman kramale masini athaina nate pari tumilai pakumpida nungsiba makathokpa araiba oiramtre adubo kathokpadi yade
ꯑꯩꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯪꯂꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯨꯝ ꯃꯐꯝ ꯀꯟꯁꯤꯟꯗꯨꯅ ꯐꯨꯇꯥꯅꯤ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯀꯠꯊꯣꯛꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯃꯍꯩ ꯌꯥꯜꯂꯦ, ꯃꯁꯤ ꯈꯟꯕꯒꯤ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯇꯧꯔꯛꯄꯅꯤ ꯈꯜꯂꯛꯄꯅꯤ ꯋꯥꯈꯜꯁꯤꯅ꯫ ꯄꯥꯔꯤꯅ: ꯆꯨꯝꯃꯤ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯛ ꯑꯩꯁꯨ ꯌꯥꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯂꯨꯁꯤ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯅꯇꯧꯗꯨꯗꯤ ꯎꯠꯀꯅꯨ, ꯄꯣꯛꯀꯅꯨ꯫ ꯊꯃꯣꯏꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯧꯊꯣꯛꯀꯣ, ꯂꯥꯞꯅ ꯊꯝꯀꯣ꯫ ꯂꯨꯁꯤꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯃꯣꯃꯣꯟ ꯑꯃꯨꯛꯈꯛ ꯅꯣꯛꯂꯛꯂꯦ, ꯑꯗꯨꯒ ꯐꯔꯦꯁꯦ ꯄꯥꯔꯤ, ꯊꯣꯛꯂꯁꯤ, ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯁꯤ, ꯌꯥꯔꯦ, ꯍꯧꯈ꯭ꯔꯦ, ꯑꯅꯤꯡꯕ ꯊꯨꯡꯂꯦ, ꯌꯥꯔꯦ꯫ ꯄꯥꯔꯤ ꯌꯦꯡꯕꯇꯃꯛ ꯑꯣꯏꯅ ꯂꯨꯁꯤꯗ ꯌꯦꯡꯂꯒ ꯂꯩꯔꯛꯏ, ꯋꯥꯗꯤ ꯍꯥꯏꯗ꯫ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯦ, ꯐꯔꯦ, ꯑꯩꯈꯣꯏꯅꯤꯁꯨ ꯍꯟꯅꯔꯁꯤ꯫ ꯏꯕꯥꯅꯤꯅ ꯃꯐꯝꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯀꯨꯏꯗ꯭ꯔꯤꯗ ꯀꯩꯁꯨ, ꯀꯨꯏꯕꯒꯤꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯍꯜꯂꯁꯤ, ꯑꯩꯈꯣꯏꯅꯤꯁꯨ ꯍꯟꯅꯔꯁꯤ꯫ ꯄꯥꯔꯤꯅ: ꯅꯪꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯨꯀꯣ ꯂꯨꯁꯤ꯫ ꯍꯣꯏ, ꯅꯪꯁꯨ ꯄꯥꯔꯤ꯫ ꯑꯗꯣ ꯂꯨꯁꯤ, ꯀꯩ ꯍꯥꯏꯒꯦ? ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯎ, ꯑꯗꯨꯒ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯈꯟꯒꯦ ꯍꯥꯏꯅ ꯅꯤꯡꯒꯅꯨꯀꯣ꯫ ꯂꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯍꯣꯏ, ꯈꯜꯂꯣꯏꯗ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯒꯤꯕꯨ꯫ ꯐꯔꯦ, ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ꯫ ꯑꯣꯀꯦ꯫ ꯂꯨꯁꯤ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯈ꯭ꯔꯒ ꯊꯧꯅꯈꯤꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯃꯕꯨꯛꯇ ꯇꯞꯅ ꯂꯣꯟꯅ ꯈꯟꯖꯩ, ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅꯁꯨ꯫ ꯂꯨꯁꯤ, ꯅꯪꯒꯤ ꯄꯨꯛꯆꯦꯜ, ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ, ꯑꯗꯨ ꯀꯠꯊꯣꯛꯄ ꯍꯩꯕꯀꯣ꯫ ꯐꯔꯦ, ꯑꯁꯨꯛ ꯁꯦꯡꯅ ꯆꯝꯅ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯗꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯤꯡꯗꯣ ꯃꯗꯨꯁꯤꯡꯗꯨꯗꯗꯤ ꯊꯨꯡꯍꯜꯂꯒꯦ, ꯑꯩ ꯊꯨꯡꯍꯜꯂꯒꯦ꯫ ꯄꯥꯔꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯥꯁꯨ ꯋꯥꯈꯜꯗꯨ ꯃꯌꯥꯝ ꯃꯑꯣꯟꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯃꯤꯀꯨꯞ ꯄꯨꯡꯖꯥꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕꯗ ꯑꯁꯣꯝ ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯗꯒꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯃꯔꯣꯟ ꯑꯃ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯄꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯣꯜ ꯁꯅꯥꯕꯨ ꯉꯟꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤ꯫ ꯃꯐꯤ ꯃꯔꯣꯜꯅꯆꯤꯡꯕꯁꯤꯡꯁꯨ ꯂꯩꯔꯨꯗꯨꯅ ꯍꯣꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯍꯜꯂꯤ, ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯗꯨꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯊꯤꯟꯕ ꯆꯠꯀꯗꯧꯔꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯏꯟꯗꯨꯅ ꯃꯌꯣꯜ ꯁꯅꯥꯗ ꯌꯦꯡꯂꯛꯇꯨꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯈꯣꯏ ꯄꯨꯝꯍꯦꯟꯗꯤ ꯈꯨꯔꯨꯝꯂꯛꯂꯕ꯭ꯔꯣ? ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯞꯅ: ꯏꯃꯥ, ꯈꯨꯔꯨꯝꯖꯗ꯭ꯔꯤꯌꯦ꯫ ꯍꯩꯃ ꯇꯧꯍꯩꯗꯦ, ꯆꯣ ꯆꯠꯂꯨꯈꯤꯒꯦ, ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯈꯨꯔꯨꯝꯂꯝꯃꯣ꯫ ꯃꯌꯣꯜ ꯁꯅꯥꯗꯣ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯣꯜꯂꯤ꯫ ꯏꯃꯥ, ꯑꯩ ꯐꯠꯇꯦ, ꯆꯠꯂꯣ, ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯍꯦꯟꯁꯨ꯫ ꯃꯌꯣꯜ ꯁꯅꯥ ꯍꯟꯗꯛ ꯃꯨꯛꯇꯤ ꯃꯅꯦꯝ ꯑꯣꯏꯗꯧꯕꯤ ꯏꯟꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯗꯨꯅ ꯃꯣꯜꯂꯤ ꯆꯠꯈ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥꯗꯣ ꯄꯨꯝꯍꯦꯟꯕꯅ ꯂꯩꯕ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯎꯔꯨꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯝꯍꯦꯟꯕ ꯍꯩꯅꯤꯡꯗꯕ ꯑꯁꯥꯎꯕ ꯂꯣꯏꯅꯕ ꯃꯑꯣꯡ ꯑꯃꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ, ꯃꯗꯨ ꯎꯕꯗ ꯃꯌꯣꯜ ꯁꯅꯥ ꯇꯞꯅ ꯁꯣꯟꯖꯩ ꯃꯗꯣꯝꯅꯇ꯫ ꯑꯩꯕꯨ ꯆꯪꯈꯤꯁꯤꯔꯅꯦ, ꯅꯠꯇ꯭ꯔꯒ ꯆꯪꯂꯒꯨꯝꯁꯤꯔ? ꯈꯨꯔꯨꯝꯂꯝꯗꯕ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯩꯅ ꯑꯃꯨꯛ ꯆꯪꯂꯨꯔꯒ ꯃꯉꯣꯟꯗ ꯍꯦꯟꯅ ꯂꯛꯅꯕꯒꯨꯝ ꯊꯣꯛꯇꯨꯅ ꯍꯦꯟꯅ ꯑꯁꯥꯎꯕ ꯄꯣꯛꯈꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ? ꯑꯩꯕꯨ ꯆꯩꯔꯛꯀꯗ꯭ꯔꯥ? ꯃꯌꯣꯜ ꯁꯅꯥꯅ ꯋꯥꯈꯜ ꯑꯃꯅꯤ ꯈꯜꯂꯕ ꯃꯇꯨꯡ, ꯐꯔꯦ, ꯑꯩ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯒꯦ꯫ ꯈꯣꯡꯊꯥꯡꯁꯤ ꯊꯥꯡꯖꯤꯜꯂꯛꯂꯕꯗꯤ ꯑꯩ ꯍꯟꯕ ꯌꯥꯗ꯭ꯔꯦ, ꯑꯩ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ, ꯊꯦꯡꯅꯕ ꯇꯥꯏ, ꯑꯩ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯏ꯫ ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯤ ꯃꯣꯜꯂꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯂꯦꯞꯄꯤ ꯇꯨꯃꯤꯟ꯫ ꯄꯨꯝꯍꯦꯟꯕꯁꯨ ꯃꯌꯣꯜ ꯁꯅꯥꯅ ꯂꯥꯛꯄꯗꯨ ꯈꯪꯉꯤ, ꯁꯥꯃꯤꯟ ꯐꯪꯉꯤ ꯃꯁꯥꯗꯣ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ, ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯄ ꯇꯧꯗꯦ ꯅꯨꯄꯤ ꯃꯉꯣꯟꯗ꯫ ꯑꯗꯨꯝ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯨ ꯃꯇꯨꯡꯗ ꯃꯌꯣꯜ ꯁꯅꯥꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯑꯩ ꯊꯤꯟꯒꯗꯧꯔꯤ ꯌꯨꯝꯗ, ꯑꯗꯨꯒꯤ ꯏꯃꯥꯅ ꯈꯨꯔꯨꯝꯂꯝꯗꯕ ꯐꯠꯇꯦ ꯍꯥꯏ, ꯃꯔꯝꯁꯤꯒꯤ ꯑꯩ ꯅꯪꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯄꯅꯤ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯦꯛ ꯇꯥꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ꯫
ꯑꯗꯨꯒ ꯆꯠꯊꯣꯛꯂꯒ ꯂꯦꯞꯈ꯭ꯔꯦ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯒ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯑꯇꯩ ꯑꯍꯦꯟꯕ ꯑꯩ ꯍꯥꯏꯖꯔꯣꯏ ꯃꯌꯣꯜꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯂꯦꯞꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯟꯊꯔꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯂꯤ ꯑꯗꯨꯕꯨ ꯃꯌꯣꯜꯁꯅꯥꯅ ꯍꯦꯛ ꯈꯨꯔꯨꯝꯂꯛꯇꯨꯅ ꯄꯨꯝꯍꯦꯟꯕꯒꯤ ꯃꯈꯣꯡꯗꯨ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯄꯨꯝꯍꯦꯟꯕꯗꯤ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯍꯩꯅꯗꯦ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯁꯣꯛꯅ ꯈꯨꯔꯨꯝꯅꯕꯒꯤ ꯍꯛ ꯑꯩꯅ ꯄꯤꯗꯦ ꯑꯩꯅ ꯌꯥꯗꯦ ꯁꯤ ꯑꯗꯨꯒ ꯍꯥꯏꯔꯒ ꯁꯦꯜ ꯈꯔ ꯃꯌꯣꯜꯁꯅꯥꯒꯤ ꯃꯊꯛꯇ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯕꯨꯀꯣ ꯆꯠꯅꯕꯤ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯁꯦꯜꯁꯨ ꯄꯤꯅꯕꯅꯤ ꯑꯗꯨꯗ ꯄꯤꯕ ꯁꯦꯜꯗꯨꯅꯤ ꯈꯜꯂꯒ ꯂꯣꯏꯅ ꯈꯨꯟꯖꯤꯜꯂꯒ ꯄꯨꯈ꯭ꯔꯣ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯣ ꯃꯌꯣꯜꯁꯅꯥꯗ ꯈꯨꯔꯨꯝꯗꯣꯏ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯎꯠꯂꯛꯂꯤꯕ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯁꯤꯗ ꯊꯃꯣꯏꯗꯣ ꯑꯗꯨꯛ ꯃꯅꯨꯡꯗ ꯀꯥꯏꯔꯕꯅꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯐꯥꯎꯕ ꯏꯍꯧꯔꯛꯂꯕꯅꯤ ꯄꯨꯝꯍꯦꯟꯕꯗꯣ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯁꯥꯒꯩꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯅꯣ ꯉꯁꯤ ꯇꯥꯔꯛꯂꯤꯕꯁꯤꯅ ꯑꯍꯥꯟꯕꯕꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯁꯤ ꯑꯩꯒꯤ ꯅꯪꯉꯣꯟꯗ ꯑꯔꯣꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯣꯏꯍꯜꯂꯨ ꯑꯅꯤꯔꯛ ꯍꯜꯂꯛꯀꯅꯣ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯅꯤꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄꯨꯝꯍꯦꯟꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯌꯣꯜꯁꯅꯥꯗꯨ ꯄꯤꯔꯥ ꯊꯥꯡꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ